तनबो तल्लेदा नंगोंदा अइना लिगदबसे असमाय तवे ngasiसे kasar live haina facebook amada thangnaba nupi ama metai nupi ama ko mase isai saknida mada isai saga koi hojikan gi like jam tanaba viewer yamanba adu mugum boy bijane hojiki metai ningon hina ko mana isai sakpudi yam phaje adu yam talent namne adu di thakani oye ado mana doktor mana marai bekta sindur asangangba sindur apa namme aduga asangba sindur mayang tawdo akogi masagi mapureba ki mapunji sangna ba tawno ba mangka sindur ga habdo adu taweba picture adu uye ngasi March ki tang ama 2023 ko chakulaba matam sida adumai tok manda adu magi comments su mayamna yanade yaninge ba kaino to birise mitei sibu maring marang ohele kaina ko adumai to bi yawe adu nipa amadi kari hange abda mai comments su da nasagi mayang yum pala bro haiba gum ko adumai yawe ba asinida tawbuje masi asmaina mitei nupina akhoi sindur ka thin bese asang sindur ka thin bese masi akhoi mitei gi identity da soleba amona nadi mitei na saktak ne haireb ko haina baleba akhoi mitei phanek setpa mar nai bi sepi singse adu masi mitei gi identity yam chau tai adu oraga amon ri yeng se ko akhoi mitei na dhoti se le phajom se leba koi adu su leire adu masi subchala yeng da koi mitei gi identity se yamna confusion hagadra maring mang na han ba gyan men tan ba du mon tae ba adu amana aina handning sina koi gi sumba mitei ningon sing se ko koi gi sindur thingam ba sing se masi moi na lohong matam da nasana sagi napuru ebiduna lohong matam da sindur angang thingbirak pra ba se hangjaning eba ko asininda atuko charjanda amang mahi gi jati tare khoje adugi culture tare ba khoi to minai gi culture tare me tuko chabam jaw su muji jering doi asine aduna amon do yeng se ba amon do yeng se sine sindur matang ore ming thone matang yeng ko masi kuiram ne ba masi khoi se sho me am sing na haina ba se ai dum ta ba na ai dum yeng ko kana wo ming sing se lakshmi devi lakshmi singha to ko biswajit singha adum yaw ba yeng biswajit singha de isa khangden se ba masi ekta haru dana asma masi gi ni pa se apok dharma gi mi ni adu ni mase hindu apok sandok no ba hindu changan na ba adu magi adon do ina haiga asmai challe ba khoi mitei sing je ko masi kari no khangde makok si yaw da ba khangde thi han ba khangde asmai to ba ai hai di hindu di chango phare hindu ore me phare ima khoi mayam do hindu atani kaino di hindu hidi phara dharma ne hindu chai banate ko hindu chai banate apok ku ina promote to banate ba mitei ore ga di mitei sak taksha ba ne mitei man re man chalak re ba tad damna kuchu ju musalak ba yaw re ko mitei sing je ko mayang man chale ba isagi identity hai ba do aduna akhoi gi yana trait oi ba culture da tradition da customary da yana trait oi ba podam oi masina kare shoya ga ko da identity shoya ko masi ekta hairu ba ko yai ne chummi ne nomuda to oi ya mo de chumme nomuda oi bi ya de ba asigi mayam se dharma hongdu hai ban de ba nomuda oi bi ya de hai ba se masi 1991 da su sahi tara kuni mamang da su nomuda oi bi ya de adum tab la ne haina ba lei ke ba ko adu hi 2011 da su haina ba lei 2001 ngasi 2023 ni yong de ai da sumba akhoi ye asigumba identity gi matang da tarak pa kuire thai kunthra sujale thai kunthra mamang da haina siba tabna farak ne abdo ngasi chai kunthra matung da chap cha lai phiam se ko asini da khudau saule da kana da ba